Paosidi Imphal Oiba Maroiba Pau Khara update tawjari. COVID-19 layingbada tangai fadana changkadaba polamsing watana fanganana honarakpagidamak. CM Biren bo Praja Section kayadagi thagatpa fongdoknarkli. COVID-19 ki anisaba wave asibu chap chana lanthengnana bagidamak haibadi COVID-19 layingbada tangai fadana changkadaba hidak langtaksing oxygen loinana atay polamsing sarkarna wathandana thamnanaba honari haina se minister N Biren lebak miyamda lauktoktuna khangan khibagidamakta lamdam sigi Praja Section kayadagi se minister N Biren lebak miyam gidamakta thamoi seng lokpham thokpa thawtang loduna thaw pangthokpa Mioi amani haina fongdoknarkli. Praja Section kayadagi se minister N Biren buthagatpa fongdoknarakpagi matunginadi COVID-19 laichat thengna pa khona pada khwaidagi maru oiba problem oiriba oxygen gi D type oxygen cylinder Lising ambaga supna marfut ranipan amade oxygen container kunmari sarkar tawrang tawduna thamba loina na COVID-19 na naraba Mioi sing laing na bagi damukta rims amasung private hospital tharaga ventilator marfudara room tawrang tawduna thamle haina se minister na miyam da khangan khiba buthagat pa phongdorakle masidana na COVID-19 dagi ngakthokna na bamaru oiba hidak ama oiriba remdesivir asi hauzik laifam thokpa stock leire ngasi phawda hidak masing lising amrom thongdun leire masigi matakta lamdam sida oxygen sungpham bafam hom semgatuna oxygen ki awat pala hendana ba thabak paikat pa asicho thagat pa phangtok narakle loina na sarkar na hauzik phawda covid na naraba Mioi sing leing na ba rems da phamung cham rems da phamung yankai gani thoi sija remedy amri ras medicine singbada thorang tawdun thamle haiba masigi matakta district hospital khudimukta covid ki phamung tara khudongcha phanganaba thorang lokhatle haina lakthokiba asimak se minister na laichada se thengna ba khona bada paikhatpam thokpa thabak matang chana lokhalakpani haina thagatpa phongdoknarakle Praja Section kayadagi thagatpa phongdoknarakli ba asida se minister Manipur gi gateway oriba mau gate Jiribam gate amadi Imphal airport singbada covid rapid antigen test tawpam thamduna thabak paikalakpa National Highway Infrastructure Development Corporation Limited kosamna duna Manipur gi oida basic life support ambulance taramanga Manipur gi oida phangkiba ke asina COVID-19 laichat asi leingbada khudong chawa phangana da thabak paikalakliba loinana COVID-19 laichat asi khongjal jangna sandorkpa matamda state asigi health center sing the ambulance marang kaina phangana ba thabak lokhalakliba asigi damaktasu CM bo thagatpa phongdoknarakle amromda loktak lift irrigation LLI gi pump house number 1 gi hauzik jadadu leiriba pump se minister na athoba damda samjin duna mahusa gu ising chingba jaduna lobukta ising piragani haina pause asiga wari sana pada phongdor khiba adogidamakta loktak lift irrigation farms development association gi maikedagi CM bo thagat pa phongdok narakle loina haujik LLI gi matam kuina jadadun lerklaba pump house ani amade ahungi transformer amadi pump na chingba athubu matam da sembiduna ising jaiba janbin na basu sim minister gi mapam da ajarakle atopa pau amadana train bogi onipugani thoida jiribam da pusillkpa chengsing Imphal jona chingbinaba gari Leitabadagi Train station da Leire train na Jiribam da pusillkpa Manipur gi labuk sing da China ba urea har bag Lising jankhai gi pan chahum tara Imphal jona chingbinaba gari Leitabadagi hauzik Jiribam train station gi lemai da tadun leiringai jaraka sida ngarang train na cheng bag kyamrom Jiribam jona pusillkre pusillkli ba chengsing asisu Imphal jona chingbinaba gari Leitabadagi hauzik cheng bag sing asi train bogi sing da adumak panduna Leire Charaka sida train dagi cheng thang thabina da lebar phangdabagi awaba amasu yamna chawna bayukna dun Leire haire pausi asina phangba paugi matung enadi punna train bogi ni fukani toida pusal diba cheng sing asi manung dangara nubidang phawda bogi tara dagi cheng lau tharaga tata gari khara da apa haukre housing phawagi oina train bogi kontra gadi toida cheng bek sing thang thadana Leire malpurakpa train sing asina train station da thonglabagi matung pung manga phawbade bharat laudana lei adubo pung manga hen khrabadi lapum tokpa bharat lawe Madra hauzik train bogi kontra gani thoi jaudun dairba cheng bek sing asi sing binana ba gari leitaba amade thang dhabina ba lebar phangdaba dagi anum train bogi ta tadun leirabade lawfam thokpa bhara lawduna chengi mamal tangkat na jolakpa yabagi phibam da leire pawasina hai hauzik Imphal Jiribam lambida chatiba malpu ba gari singda sagang daba kholai paiba singda adak thengkang anirak nomai kapsin ba thabak chathaduna agai atoi amade aki akhang thokhan khiba adugi matung dage sarkar na matik chaba security pidrabadi gari cheloi aiduna hauzik leiribane Masina marmoiduna Jiribam train station da pandu leiriba chengsing amadi urea harsing asi chingbinaba gari Leitabagi awaba mayokna bani aire amoromda haukiba April kun amadi kulumdoida train da pusillkiba urea bag Lising jankhai ni pon chom tara hauzik Jiribam train station ki lemai dagi sarukta chingbinaba gari Leitabadagi panduna Leire harsing asi AC enterprises na Imphal tamna pugada gari driver singna Imphal Jiri lambida matik chaba security pidrabadi gari cheloi abagi khongjang changchen kibadagi Jiribam train station da panduna leibane
Maka tarakba atau papau amadaso kaubru lai pamlen khurumduna akoi bedu u pambi sing tharuna bagidamak amuko amadi mahusa kanbal lupki nopa lupi changma khongsan khre kaubru lai pamda lai khurumduna mafam adugi akoi beda lamdam asigi oiba makhal kyagi u pambi tharuna bagidamak khongjat ama amuka gi president nando luang kwa kaithel leiba amuko office mamang tigi ngase uklam thakre mahusa kanbal lup ka punna khosamna duna sarkiba khongjat adu da nupa nupi Mioi chamanga rom saruk yake khongjat asi gambari lainan nando luang na phongdoki bada khongjat asi mapung oiba lamdam asi gi kanglup phorop ki yamna maru oiba laifam len asida lai khurum bakhak tana tana bafam aduda lamdam asi gi oiba upal wapal sing marang kaina thaduna mahusa gi khal kahendana hiana masak thokpa laifam am oina ba khongjat ni aike thawal district ki hairok kaithel da deiba di social cultural education and sports development organization ki thomi taragani pancho ngasi mitai singi senglabak kaubru singdol usara sing tharuna ba khongsan khre thoromadu association ki president charat amasung hairok nagar panchayat ward number 7 ke hanage councilor ki nominee ke s prapulu ani ngasi ayuk hairok kaithel dagi khongsat adulam thake haire rims da laying duna leiriba cancer patient sing da tengbang lagani patriotic writer from manipur na chindun lagliba april kuntarit rims hospital da laying duna leiriba cancer patient sing da pharmacy ki life member amasu oiriba Aiba keke wahing bamna iba mars kun mathoida phongkiba ayamade cancer aina bingthon ba larik atu jon badagi phangla pasan phamsing aduna leiba asa athak amadi polam sing keke wahing bamgi jangkhayum darak subama po komon numit April ki chadu chaijat kun tarit rims ta chatuna angam bateng bang sing pi bagi thorom ama pangthok lagani aina pharmacy ki secretary Rakesh Naurem na thadorak ba cherola mana phangdorakle cherola sina ai laingak da piriba covid-19 ki SOP ang da pangthok kadoriba Thormasida Rims Hospital ki medical superintendent Dr. S. Priyosakina athoiba mithunglen Pharmacy ki president N Khamba luang na thormapu oiduna pangthok kadoriba thorom asida Rims ki radiation oncology department ki head Dr. D. Dhanesor Rims ki ENT professor Dr. Sudhir Ranjan Thingmai Chap amade AIR Imphal ki program executive as Devendra akhana na mithunglet oina saruk yagane maraga sida India ki oina Mioi Lakh ahumga lising ni fuga mapan henna positive oire Lakh lising ani ga chatret umbuga tarin Leikhidre Manipur gu oina chambaga ni fu positive oire ani Leikhidre laibaga sigi oina hoki Pung kunmari asida khwaidi ki yamba oina Mioi Lakh ahumga lising ni fuga mapan sadruk parfutra ma thoi covid-19 positive oire Mioi lising ani ga chatret umbuga tarin laichat asidi gi laikana bangam dana Leikhidre aina union administrator ge report amana aire Report asigi matungin ahoki Pung kunmari asda Mioi Lakh ani lising taraga taret samaga tarak humdaina discharge tawkhre aire hauzik phabuda laichat asina Mioi Lakh amag lising marfutra ni thoi chahum taraga mathoi Leikhidre koti ama Lakh ni phu lising marfuga maga chat yankhai mathoi recover tawba ngamkhre aire laibaga asigi oina apunba confirm case koti ama Lakh humfuga mapan lising humfu chamaga humfu tara ni thoi subaga loinana hauzik active case Lakh kun taruk lising marfu ni thoi chat yankhai mathoi Leire Leibaga si goina hauzik phawba Mioi koti taraga mari Lakh mapal lising taraga taruk samri taraga tarit na covid vaccine kapthokre aire Amaromda Manipur dasu covid-19 positive oibagi chang nongmagi engalakpa loina ahokiba Pung kunmari asida Mioi chamaga ni fu covid-19 positive oire adumaina bak laichat asina Mioi ani Leikhidre nongna positive oire basing asi tharaga apunba confirm case lising kuntra samri kunga mathoi sogre atopo yamna ngakpa pau amada Mioi kungani thoi covid-19 infect touhnbagi Nupa ama phare Malurka town the thangjenamita Mioi kungani thoi bo covid-19 infect touhnbagi tamak sahi nifu suraba Nupa ama Spanish police na phakre aire Nupa asina 40 degrees Celsius temperature ki fever laina amasung corona ki symptoms sing laina hanagi mawda gym da laktuna chana ba yauke bak PCR test su tawkhrabani aire aroiba content sing asigi maro oiba pawkhar asiba pawdam jariba Manipur Local News YouTube channel amadi Facebook page asidagi yengpiri bupnamba pathaga sari channel asina thomda kanarabadi subscribe tawbi division subscribe tawbi ramaloina like and share tawbisu kawbi ganu pnamba po amakana thaga sari